Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Center na thubada lengak semlakrabadi logi mateng lawduna lengak semnaba hotnari Ramesor pangthokani toramba mifam MLA sing masing sukhidabana pangthokpa ngamkhidabani lamdam asida thokliba irang asina maram oiduna hiram kayada sokanbada natana Lengakdasu akan basafu ama piraktuna Chief Minister N. Birena Chief Minister from dagi thadokibadagi lamdam asida lengak sembangamdana lairiba asi center na thubada Lengak ama semdrabadi lamdam asigi BJP MLA sing punna tanaduna logi mateng lawduna miyamna pamba chapchaba mating leiba lengak ama semnaba honari haina kairaw isigi MLA lorembam Ramesor na fongdokre wafam asi MLA na Kairaw magtinggi leiraki concrete road oina semlaba matung landam adongi miyamda MLA na leiro asi khusinnabagi thoramda fongdokhibani MLA na makha taraduna hai kairaw isigi oina lamdam asigi miyamgi fanabagi damak chawkhat thorangi thabak single palaitana pangtholi hojik leiriba MLA singna lamdam asida lenga ama leiba pamli adubo center na thubada lenga ama semnaba honaraktrabadi MLA singna logi mateng lawduna thubada lenga ama semnaba honari handa committee ama semduna MLA singi apunma mifam ama pangthoknaba honakhiba adu senior MLA sing mapalamda chatkhiba amadi masagi anaba yawbadagi MLA sing masing sudabana maram oiraga pangthokadi toramba mifam adu pangthokpa ngamkhidabani haiki Separate administration haibasi mangda mangra tanba gumbani Robin Mangang Manipur dagi separate administration tanba haibasi mangda mangra tanba gumbani India manungda mache taba natraga kaiba oithokloi haina Manipur gi governor na yamna mayek sengna fongdoraki haina Arambay Tengol gi general headquarter gi PRO Robin Mangang khoirakpamna mahaki social media post thagalakpa post hairakli Post aduna hai ngarang Arambay Tengol gi luching porel kurangwan ba yawba team amana Manipur gi governor ga unaduna hojik oiriba lamda masigi fibam masigi matangda wari sanakhiba adu afaba ngakto oiki Arambay Tengol na su leibang mangnaba khak tawroi miyamna wakhal leitana leibiu haina su fongdoraki Panba yabadi ngarang Arambay Tengol ga governor ga unakhiba aduda point kaya yawba memorandum amasu pisinkiba memorandum aduda maru oina paliba wafam di May 2023 dagi hoduna Thorakiba hatna sunabagi wato asigi waroisin ama puraknaba Manipur miyamgi interest tangai fadana paikhatkadaba thabak singsu macha khaina palli memorandum adugi matungina tangai fadana miyamgi interest paikhatkadaba thabak singi manungda border fencing tauba Kumza 1951 the best year oiduna National Register of Citizenship NRC chatna hanba illegal immigrant khudingmak Manipur dagi maramdamda halankhiba suspension of operation su handokpa amadi su violate tauba militant singi mayokta akanba action loba Poppy Pambi Singh tumna manghanba illegal immigrant singbu scheduled draft tagi lawthokpa commission tribunal amadi court na chingmana Arambay Tengol yawna village volunteer singbu faba natraga legal action lawkhat handaba chingamadi tam animakta chapmanana chatna hanaba MLRN LRA 1960 MN tauba amadi mitei maidegi scheduled draft status amuk hanjil hangadabani haiba wafam sing yauri ngasisu Imphal East West Kangpokpi Churchanpur Bishnupur Jiribamgi SP singda khulai khusinnarakre Thasigi kunda governor na thadorokiba cherol amagi matungina law na yadaba mongda miyam marakta pariba khulai sing pikhalaknaba apil tawrakiba adu ngasi numit 3 ni mapung fare ngasi su Imphal East West Bishnupur Kangpokpi Jiribam Churchanpur district singi SP singda khusu khulai kaya pikhalakpa leptri Imphal West District Police ta khulai kaya amana voluntarily pikhalakre hairi police tagi fangba pawgi matungina Colt machine gun CMG carbine taragani thoi machine ga loinana 303 rifle ani magazine ga konana SLR rifle ani 12 bore single barrel mari IED ama 303 rifle gi nongmai maru 32 7.62 mm gi SLR rifle gi kapi yariba maru ahum SBBL gi maru manga helmet manga amadi bulletproof plate yaudaba manga ni Ngarang Churchanpur district ki Churchanpur police station da surrender tawkraba khulai singi manungda magazine ga konaba 7.62 mm self loading rifle SLR taruk magazine ga konaba 303 rifle ahum magazine ga konana insaski 5.5 G LMG ama M79 80 mm lethod UVGL gun ama heavy countryman mortar ama countryman mortar ani amadi countryman rocket mari yauri Kaithel Manbi police station da surrender tawkraba khulai singi manungda magazine ani ga konana AK47 rifle ama 303 rifle ama Smith and Wesson revolver ama magazine ga konaba .22 pistol ama single barrel rifle ama improvised mortar ahom countryman pull mechanism rifle ani mortar bomb mapan 7.62 mm gi kapi yariba nongmai maru yangkai 7.62 mm gi ahangba ammunition 20 Motorola handset ama 36 hand grenade ama rubber bullet kungamari bulletproof plate ani amadi 12 launcher ani yauri